ꯊꯝꯖꯔꯤ ISTV ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤ ꯃꯨꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯀꯟꯅꯅꯕ ꯄꯥꯁ ꯇꯧꯈꯤꯕ ꯕꯤꯜ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯐꯠꯇꯅꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯄꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯗꯦꯄ꯭ꯌꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯒꯥꯏꯈꯪꯉꯝꯅ ꯍꯥꯏꯈ꯭ꯔꯦ ꯍꯟꯗꯛ ꯄꯥꯁ ꯇꯧꯈꯤꯕ ꯕꯤꯜ ꯑꯍꯨꯝ SN ꯄꯤꯕꯤꯅꯕ JCILPSꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯑꯃꯗꯤ ꯇꯔꯥꯁꯨꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯤꯒꯇ M ꯈꯥꯕꯝꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯂꯤꯒꯇ ꯁꯔꯨꯛ ꯌꯥꯔꯤꯕ ꯌꯪ ꯐꯤꯖꯤꯛ ꯌꯨꯅꯤꯌꯟ ꯂꯂꯥꯝꯕꯨꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯍꯟꯗꯛ ꯑꯣꯒꯁꯠꯀꯤ ꯇꯥꯡ 38ꯗ ꯄꯥꯁ ꯇꯧꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯀꯟꯅꯅꯕ ꯕꯤꯜ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯐꯠꯇꯅꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯗꯨ ꯑꯣꯟꯊꯣꯛꯄꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯗꯦꯄ꯭ꯌꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯒꯥꯏꯈꯪꯉꯝꯅ ꯉꯁꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ 64ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗ ꯍꯥꯏꯈ꯭ꯔꯦ ꯆꯩꯔꯥꯛ ꯀꯣꯔꯠꯇ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯕꯤꯜ ꯑꯗꯨꯅ ꯀꯗꯥꯏꯗ ꯑꯁꯣꯏꯕ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯄꯥꯁ ꯇꯧꯈꯤꯕ ꯕꯤꯜ ꯑꯗꯨꯅ ꯀꯥꯡꯂꯨꯞ ꯑꯃꯠꯇꯒꯤ ꯏꯟꯇꯔꯦꯁ ꯁꯣꯛꯄ ꯌꯥꯎꯗꯦ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯁꯣꯏꯕ ꯌꯥꯎꯔꯕꯗꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯈꯪꯃꯤꯟꯅꯁꯤ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯑꯁꯣꯏꯕ ꯄꯨꯊꯣꯛꯎ ꯍꯥꯏꯔꯕꯁꯨ ꯌꯥꯗ꯭ꯔꯕꯗꯤ ꯁꯔꯀꯥꯔ ꯑꯁꯤꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯆꯤꯔꯣꯜꯗ ꯊꯥꯖꯗꯨꯅ ꯆꯤꯡꯃꯤ ꯇꯝꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤ ꯑꯁꯤ ꯊꯗꯠꯀꯦ ꯍꯥꯏꯅ ꯈꯜꯂꯣꯏꯗꯕꯅꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯆꯠꯅꯕꯤ ꯑꯃꯒꯨꯝꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯂꯥꯟꯖꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯇꯥꯟꯊꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯑꯐꯕ ꯊꯧꯑꯣꯡ ꯅꯠꯇꯦ ꯃꯤ ꯑꯃꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯄꯨꯝꯅꯃꯛꯄꯨ ꯋꯥꯍꯟꯕ ꯑꯁꯤ ꯇꯧꯕꯒꯅꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯚꯥꯞ ꯇꯥꯃꯤꯟꯅꯅꯕ ꯑꯦꯋꯦꯔꯅꯦꯁ ꯄꯤꯕꯒꯤ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯈꯤ सरकार अखोइना खंब वापन ओइबे याय खंबदगी ओइबे याय थिजिनबो वापदगी ओइबे याय असोइबदो लाखने सोइने फुदों दुदिरो असोइबदो लौथोकसि असिदगी आइ लानिङा लेइत्रब्रा मसे मखाता मसकम देलगो तंगान खंबे एनी इशू डिफरेंस देबसे वरी वताई सादना वरी से अमल पूरा कदर लो वरी सासी आइसु लापिदबा नुआइते बे हाइबा नुआइते तो कदाइ दनो सो हाइबि तापिदबा मसिदनि से गाउरि लो नाजि डेमोक्रेसी हाइबि फ्रीडम हाइबि सेल्फ डिसिप्लिन इसा वर्कसबा मीन आई वरहनबा मदिगी majority dunu hai lejai maya masu khandira tani mi ya bakna aran bak tawu budana maram innocent ne bajimu gane kona makase bakna analyze tawu sibu isu na ya gadra dalam pan the same established law na ya gadra lagar ekhoi gi aku thor baya masigi sanabi customary law lagar musu cultural traditional achibu yada ngasigi thawam aduda advocate general JS Ibohol justice Ais Kamini Kumar justice Maibam Binoy Kumar justice Mutum Binoy Kumar justice KS Binoy Kumar amadi amjugi president Wangkhemsa Samjaina Singba miyo kyana sarukya khe thawam aduda laikhidraba bar gi member singda ikai khumnabut khe amaromda senior advocate singda ikai khumnaba utpa oina khudolpot pikhe थवंग मरी लेना सीनियर एडवोकेट खाइदेम मनीना बार एसोसिएशन लिंखट खिबगी वाफम सिंह मियाम द खंगन खे लेबा की इशू कयादा बार एसोसिएशन ना अचौबा थौदांग लौरी हाइखे मणिपुर सरकार ने सेमी बा प्रजा पुनमति खुदिंग मक्ति पब्लिक डोमेन दिगे आया बा मायाम से कौरे रगा सेमी बल्लो अहुम से मसिन एंटी ट्राइबल ओइबा एंटी हिल ओइबा करी गम मचलम ते याउदे हाइबो से अखोई मायाम न खंग बगी मथौ ताय खंजे दबा प्रजा सेक्शन चिंदा अदुमा पॉलिटिकल गेम प्लान नमा मरुइना अखोई के एनएसएन आईएम का गवर्नमेंट ऑफ इंडिया का वरी साना बसे मसीगी लांग थोरगा मणिपुर सरकार से प्रेसिडेंट अखोना ताजबददी बीइंग ए सोशल एक्टिविस्ट मोइना प्रेसिडेंट रूल नमदना तोलगा ना पानना का होगी कल्चरल रोय बमान जोग्रा बिददी काबी याद्रे दी श्री मुइबाना सो हाइगा अदुना अदु मगी पोटमा पानना का होगी एडमिनिस्ट्रेशन नम तौनना बा तोंगान लेजिस्लेशन अमा तौनना बगी पोटमा
ꯂꯥꯛꯀꯗꯧꯔꯤꯑꯕ ꯃꯗꯨ ꯑꯣꯏꯕ ꯌꯥꯅꯅꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯇꯧꯔꯕꯗꯤ ꯅꯍꯥꯟꯃꯨꯛꯁꯨ 2001ꯗꯁꯨ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯔꯤꯉꯩꯗꯅꯤ ꯑꯩꯈꯣꯏꯒꯤ ꯖꯨꯟ 18ꯗ ꯊꯧꯗꯣꯛ ꯊꯣꯛꯄ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯍꯥꯏꯗꯅ ꯍꯥꯞꯆꯤꯜꯂꯛꯏꯗꯣ ꯑꯗ ꯍꯟꯗꯛꯁꯨ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠ ꯑꯗꯣ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯂꯥꯛꯄꯅꯤ Joint Committee on Inner Line Permit System Manipurna miyamga loinana lamdam asigi yelomi kananaba Manipurda ILP sana hangadabani haina tha anirom misimina yauna sangshinkhiba khongjang adugi mahai oina Manipur sarkar na satkhiba August ki tang 38 da Manipur Assembly da pass tawkhiba bill ahum adu SNPB naba Joint Committee on Inner Line Permit System Manipur gi mioi tarana saba mihut kangbu amana ngasi governor ga unaduna wari sanakre Joint Committee ki convener in charge Ratan Khomram na luchingduna mioi tarana saba mihut kangbu duna ayuki pung tarama thoi khare henbadagi nimijunga matung pung tarani thoi makai fawba wari sanakhi wari sanaba da JCILPS ki maru oiba mioi sing Dr. Lokendro Arambam BK Moirangsa Arjun Telhaiba KSS Somarendro MD Khairuddin Haupukom Yumnamsa Dilip Kumar Funindro Konsamamadi Wai Borot na sarupya ke Joint Committee ki maikei dagi handak Assembly na pass tawkhiba yelongmi kananaba bill ahum adu SNPB naba governor da taksin ki bill ahum pass tawkraba matung da irang haurakpa yauriba asi mapal dagi pirakpa ithilna ni haiba khangan ki JCILPS na Manipur gi chingi ichilinau singi pukning nungaitana ba thabak tawkhide Manipur da khundariba Marwari Bihari Bengali Nepali amadi Sikh community da karigumba amata asoyangam yahaloi bill asina ek olaba matungda state asida khunda minariba community singi marakta nungsi sanaba purakpa ngamgani haina Joint Committee gi maikei dagi governor da khanganbaga loinana wafam singa si yauba memorandum amasu besilamle hare Committee gi maikei dagi governor da thamkiba wafam sing thabakta onthorakani haibagi thajabalai haina Joint Committee convener in charge Ratan Khomram na ISTV news da phongdorakhe Unabasigi mapung iba maramdi handak assembly na pass tawkiba bill ado adi matangda koi marui bo mapung khara thambane duga koina hana mamangda yesel kuna Manipur government da pisingiba memorandum copy matini amadi ngasi koi supplement oiba dumba handaki bill pass matungda laiba tongdamba koi bo memang jimta jo koina mapung khara koi ira birami maruina handaki bill umase masina Manipur da kuna meneba kanagumba kam ethnic community ngataga yomi amatagi against laibante masigi bill asidi Manipur khunda minariba mapangi mitomiya jana yosin hiduraba dumba ki farba dumba Manipur khunda minariba tawandamba yelomi jingdam chu tandoiba simi tami sinau ji masibu protect tawdaba bill ni ana masigi protect tawbaji mathau dai maramaduna si protect tawba bill se masigi ekona ba SNPB da onaba his excellency dumba SNPB na harmani masigi polse masigi sa SNPB ka da Manipur khunda minariba Kami kami yelomi singse kan pada mati bangani masih kan biona hari mani itu ka anak hong iba aku ibu bilasi pas tu betul lagi iba pura saya masih di pau kono wabba amadi lana pau haji mati ki chokoni adu masih ki bilasi na kana hongba cingdel lagi iba tuan tuan kamu dia mati da chok pada te aku pun aku kan nabi binne hari lo na aku governor da aku hamli request kata masih bilasi SNPB na mau da aku request tu Lamdam sigi miyamna khantadana irang sagatpidanaba Coalition for Indigenous Rights campaign gi co-convener Pausai Golmaina ngase Manipur Press Club ta pangthokpa paugi mifam amada wangangloi ningthauza lanchana CIRC na lamdam sigi furuk khudingmak wakhal taminaba yakai khongjang sangsinduna lakle khongjang asigi sarukama oina Manipur gi furuk khudingi miyoi sing unaduna khananaina bagi thabak chathare Pausai Golmaina makhata na phongdokhibada lamdam sida lairiba community khudingmakki miyoi sing Manipuri ngaktani aikhoi masel gi marakta phana pendaba lairabasu atopa furupta oluba yaroi punna unaduna apen penda sing tatok tashin tawayai aikhoi punsinba matam yauri haike Jadi ILP pass tahu ini apa apun ba indigenous people sini protect orang ba apun ba indigenous people sini interest protect orang ba magi right protect orang ba jadi magi sakam protect orang ba ki vote mana jadi kok ILP ni pass tahu ini sini aku akan cerita minta kan da sumba aran ba approach aran ba step sih sangat ada ba ada apa ini sangat side dia aku jadi ngasi su Surajanpur da miyamna assembly da pass tawkhiba bill gi mayokta khongjang sangshinke lekai dagi thorakhiba nupi singna public ground da khongjang sangshinke khongjang asida ex MP Kim Gangtena handak miyoi mapan sikhibagi daita home minister gaikhangamni
Santi oina khongjang sangshin khibasing nongmai kapnaba order pibadagi sikhibani Chief Minister na tribal singbu thamoi sengna nungsi haijarabasu Churachandpurda laktuna hakthengna yengsindaba asina tribal nungsi haibadu ona taina hale miyamgi mifamadu loiraba matungda laikai singda makatana wakanfam chatake Senapati dasu miyamna khongsat ama chatuna government ki thawong yaningdaba phungdoki assembly da pass kiba bill khudakta handokadabani peace accord ki mayokta laukiba warep handoknaba davi tawke miyamgi mifam amada wangang laduna UNC ki president Gaidon Kamaina Manipur ki government tribal singi mayokta leiba government ni aikoi punna amata oina government asibu maithiba pigadabani haike The communal government of Manipur under the leadership of Sri Okram Ibobi Singh is trying his level best to sabotage and to derail, to hijack the peace accord. MLR and LR 1960 section 14 A amusung B ito yawa except in the hill areas haba bahay ito hay na singna sila lutokre any land in the state of Manipur hay na bahay mahapsilew Lamdam asigi yellow mi kanjanaba miyamna ILP sana hananaba ihaw sangsin kiba manungda mahi tamba pangkidraba mahiroi singi school fee sada kun ven fina sada kuntra lawnaba KCP poire maitei lopki maikei dagi School Singing Authority da mangjongna na khangan kiba adubu All Manipur Recognized Private School Welfare Association gi maikai dagi lupu ikai khumnaba ulakpaga loinana school fee sada kuntra oza singi kusumana sada yankai longnaba thamlakhiba wafambu lupna su association gi members singda ikai khumnaba utle lubasigi publicity ti secretary malemngan ba mitei gi cherolamana Hauzik Tampaki Lanai School Kharana Launing by School Fee Laure Haiba Lupna Ticket Padagi Kangbangamle Maramaduna All Manipur Recognized Private School Welfare Association Asu Hiramasigi Matangda Miyeng Sangbachungani Private School Kharana Lairik Tamkidaba Tha Anigi School Fee Launing ba Laubagi Tabak Zathariba Asi Kudaktagi Lepkadabani Hana Lauksin Kiba Oirabasu Handoki Gadabani Senda lambi oina satarakliba school sing laibak miyamgi yengnabani laubaga loinana school sing adugi maming lautuklagani Association ki member sing na so lupna thabak pangtoklakchungai da atuba matamda miyeng changshin biu numit humni gi matungda gidi operation mangagi ichilenau sing da Manipur da lairiba private school sing da thabak asigi matangda changshinanaba sinakre hare Mapuroi bana purakpadagi sokpini haiba nupi ama Rims Hospital da pukatuna laikanakre Solabi nupi adudi pebam ningol hizam ongbi abi sahi kunmari Mapuroi baroki sagol ban salam laikai dagini hari nupi adugi apokpana phongdorakpada matam pumnamakta mahaki masabu otpi naibi hari abina phongdorakpada mahaki Mapuroi bana ngarang ahing phu chaiba hauki hari Farmer singi hak amasung climate change ki matangda miyam gi mifam amaga loinana khongsat ama Thawal District ki Kaksing Khunong du chatkre North East Dialogue Forum na Social Youth Development Organization People for Human Rights amasung Climate Change and Environment Conservation Network na sinba khongsat asina Climate Change ke Manipur State Action Plan kudakta sana halu Implementation Plan ase miyam da khangalu achawdam saba kudakta lepu law ubaya ba mafam sing kallu haina takshile Ngasi faubda UN sina nimit chamani hena economic blockade tawkiba ban blockade tawduna gari kaya mai thakiba miyoi kaya soina hankiba adugi damak Imphal mayolda lairiba UN sigi Thawburel Singh Maitei Masakana amatana tampakta social boycott tawkiba leiti haina United Maitei Young Forum na thadorokpa cherol amana khanglakle cherol asina makha taraduna UN sina jati gi oiba wafamda aigi lam magi lam haina khaidoktuna ihau sagaliba asi kudakta lepiu ngasi faubda Maitei singna minority oibagi amadi masil manau oibagi wakalol da kanagumba furup amatabu hunduna ngangkiba chaikiba lekte lamdam sida lairiba furup kharana Maitei khakta da tainabagi wafam chahi lisang sitna chatharakpasi prithvi gi miyamda asengba achumba wafam sing adu khanganabagi damak forum asina khongthang asi lokhalakpani
Amarom handa August ki tang kuntra mathoida bill hum pass taunaba phangkiba assembly mifamda sugnu kendragi MLA ke Ranjitna haikiba adu praja singi thamoida chamamnaba khara pokhalamba yai haiduna masabangna Manipur gi pause singi khutangda mahangna assembly da haikiba adu Nagaland gi Naga Singh Manipur da leite haigadabani haina sengdokhraba matungda UNC na MLA Ranjitpu boycott tawrakpa amadi Naga area da changba yade hairaklibasi athuba matamda review to haningi UNC gi wafam haksina lobag loinana condemn tawi haina United Maite Young Forum na thadork pachol amana khangalakle MLA Ranjitna mamangi tam da Works Minister oidingaida Manipur gi manung hanjinba chingi lam kaya da chatuna awa ana thidana aki akhang laitana sakot thorangi thabak kaya pakhat khiba misakni mahangna singtam anida afaba mari puraknaba honabaga loinana thabak kaya pakhat khiba misakni miyamgi thabak tawnaba chatpada sakangdaba singna ambush anirak tawraktuna awaba mayokna khraba misakni haina forum gi cherol asina makhatana khangalakle Thanga Prajagi Amatangai Lambi Oiriba Sandra Singkongdagi Thanga Tamangkong Yoba Lambi asi Sahi Kaya Semidabadagi Pibam Patri Haina UCT United Clubs of Thanga Ngaramgi Cherol Amana Hari Cherol Sinamakatana Lambi asi Mapupan Raba Yangsin Binaba Trabagum Ngasi Fauba Lerakli Loinana Thanga Miamna Taknaba Apaba Ising Pangre Thasi kun fawagi manungda lambi amadi ising pibam yangsin bidrabadi thangnaba numitagi akanba khongjang sangshinanaba semsari hari Turelgi soksiliba pibam tung koina kannabagi damak protection of Singkhong Sekmai Ingurok Turel haiba JAC ama semle hari nung lengoi loba changlakliba machine amadi gari singna lagliba tang taramanga total ban tawragani hari haujiga tembrem tolokjari break matungna me amutaram nokjari Airport Advisory Committee gimi from ngasi Imphal International Airport ki VIP laws da pangthokre Tharamaduda Committee gi Chairman MP Dr. T Mania Advisory Committee gi Convener su oiriba Imphal International Airport ki Director Dhanamajaya Rao ex official member MLA RK Anand Imphal West ki DC Imphal West ki Additional SP Manipur University gi Professor W Navakumar amadi Chamber of Commerce ki miyokya susarugya ke Mifamaduna Airport Phajahanba Passenger singi kudong saba sing hena phanganba physically disabled miyoi singi boarding tawbagi kudong saba sing phanganba prepaid taxi service lehanba airport pulu nana thambagi matangda khanake advisory committee ki convener Dhanamajaya Rao na airport ki loksinduna leiriba lam asigi manungda anoba airport terminal ama laklagani masigi mathakta arrival amade departure gi damak lakliba passenger singi marimata singna ngaithok ngaishin tawbada kudong chanaba canopy sijinaduna Facelift thamnabagi kudong saba lairagani haina phongdorakle No, facelift on the city side we want to make it. Facelift, facelift in the sense we wanted to have some canopies for passengers standing, receiving, arrival side and departure side. We want to have some canopy. That's and we want to improve the near the gate. Totally, we want to revamp this area. Just recently we got the plans. We will be doing properly all those things. Imphal International Airport manungda Paulo Bachat Papami Sindagi Gari parking fee Gari Senari Bakangbuna Lawi Haibasi Airport Authority of India Imphal gi Director Masa Khanglamdre Paumi Singi Damak Akhanaba Park Tofam Ama Thambaya Haina Director Dhanamajaya Rao na Paumi Khrada Phongdura Kre Airport ki VIP laws da pangthokiba Airport Authority Committee gi mifam loiraba matungda Paumi Singa unabada Airport manungda leiriba X-ray machine amadagi hena sijinadriba asigi matangda ISTV News na hangbada athuba matamda X-ray machine ama laklagani Airport manungda ATM booth ama thamnaba hairubada banki mari lainaba singna ayaba piraktri haike athuba matamda airport manungda public toilet leitriba gallery gi ceiling horibana chingbasing athuba matamda ministry ga tanaduna semjinba amade thamnanaba honaragani haike Airport manungda media gi miyoi singi gari park tawbada khudong sadaba sing thengnariba adu Airport Authority gi miyoi sing unaduna khanganbiu haike This first time you are asking. You should have come to our office and told me. You are asking in an interview this thing. I don't know. No. You should, if such is the case, you should ask our office. This is what the problem we are facing. See that and all. If I tell they may do it, they may not do it. But you need not park. We will show some other parking area. See that parking area is paid parking, na, for him. See, he has paid some money to Airport Authority.
to get the rights. So then he will be collecting it. If you have any this thing, specific thing is there, anybody is coming to meet us. Our parking is different. Our other side, this thing is then a shed. There you have to park it and come to our office. Then they don't ask you any parking fee. Arabti Ibudau Purei Romba Welfare Association gi YB Mol Kauba Hana President Oiramba Mi Asina Media da Fongo Kiba Wafum Adu Yumpam Yaudabani Haina Arabti Ibudau Purei Romba Welfare Association Tador Pachero Amana Kangalakli Association gi Secretary ni Haizaba Ritana Lilong Osida Siriba Maralasi Yumpam Yaudaba Wafamni Media da Awai Akum Tongnabagi Muhuta Welfare Association Amadi Leikai Gimianga Yasinaba Puraknaba Tong Launa Hangduna Lei Haina Welfare Association Asina Kangalakli Wangoi Police Station gi manung sanba haibok singda haibok ningthau khurumba lakpa mioi singa mafam adugi miyamga bab tanadabadagi irang thoktuna gari khara akai atoi thokre police laktuna miyam adu control tawbadagi makha tana pamdaba thodok sing thokhidre ngarang hyang thangda leiba haibok leimagi laifamda mioi khara laklaga lai gi thoram pangthokna ba khona bada pamdaba thodok thokhiba adu lai committee da lale haizabadagi yanaba purakre ngasi Wangoi Police Station da nakal anigi mioi sing amadi Manipur Pandit Loisangi Pandit Yaima W Lukoi yauna tawhaidaba thabak adu tawrubagi damag laison tinson pangthoktuna loisinbada yanakhibani haibok ningthau haibok leima seva committee gi lai selungba TS Priyo Kumar na ngarang mioi kharana lai gi khubamda thauram pangthokna ba khona khibadu committee da khangalamba leite miyamna khanglakpadagi thingna ba khona badasu makhoina thoksagide Kubamasida Kathaidaba Pot Jay Singh Makoina Puraki, Maduda Tingnana Bakonabada Pamdaba Taudo Adu Tokibani, Adubu Makoina Lale Hajarabanina, Yanabasi Purakpani Haiki, Pandit Loisangi, W Lukoina, Laibaki, Laini Adubu, Katpayaba Yadaba, Lagi Tauram Pangtokpa, Matam Amalegadabani, Tauram Pangtoke Haidabasu, Laikai Miyam Amadi Committee Dagi, Ayaba Logadabani, Taudo Adu Tokrabanina, Laibaki Awa Anata Danaba, Numit Apaba Ama Yenglaga, Irat Tony Toksi Haiki. Kunjaran mi deso udana thangau dana tingthang yu hai bang khamdam tawba punamak to arala hui punamak laiba ki oiba laika yu oiba ai lamdam asi oiba masa yu punamak numit thawala phabam da tong thawni dana kok thok cham thona nam thok kok thoga thawni si hai dana mayam songi nakalani lai kamati na lai khurma lai bana masi yanaba ma puraktan na si loisana Ngasi ayuk sandal da laiba Forest Office sakang daba mioi kharana mai tharam ni hairi. Kurai ning thobung laikai da laiba Kokil Boarding School da class 4 amasung 5 da tamba mahiroi ahum. School asigi founder Laishram Kokil gi tutor oibi masanupina. Saifam naina purakpabu desamna akan bamong da yaning daba phongdorak pagal loinana. Tutor asi sahi ama mahi tambi bagi thabak chathabu yaroi haina athing mathamkre. Ngasi numidang desam gi office da pangthokpa pau gi mifam amada mahiroi lup asigi Secretary General Pukrambam Prem Chana Fongdukibada RTE Ekna Suyadaba Mairoi Singh Chaifam Naina Pubagi Todogasi Lamdamasida Toina Tokle Asigumba Tongasi Oza Singi Lairiba Association Sing Amasung Oza Community na Akan Bat Miyang Sangfam Toi Matung Togdana Bahabi Gadabani Asigumba Tong Singasi Lanai School Sing na Oza Lobada Qualified Oidaba Amadi Train Toba Oza Sing Lodaba Dagini Haina Desam Lowi Hari Lamdamasida Boarding Chalairiba Institution Singna Mawong Maril Naidaba Tabak Kaya Chathari Haibat Desam na Kangbangamle Hiramasi dasu akan ba miyeng changba hauragani haiki Haiba अखोगी बोर्डिंग चलारीबा बोर्डिंग चलारीबा कांगुल सिंगसु माकी बोर्डिंग अमगी लेफम थोप चपचाबा मागी इंफ्रास्ट्रक्चर लेर मतुंगा असिंग मसागी बोर्डिंग चलारीबा मदुना तदना बोर्डिंग चलारी हादुना फी चाउन चाउन लौसिला कांदा का अमदा पुल नमजला कांदा साब थप मतुंग खंगना थमगी थबकसे ngasi थादोपिउ मतुंगा मोन तोबिगनो मसिगे मथक्ता बोर्डिंग सिंगे मथक्ता देसांग अकन ड्राइव अमा चथबा हुलगना देसांग साइकी थमजे Thangmai bandal laiba Romi Industries na board na lauba class 10 gi parikha da sarkar gi school singi maraktagi khwaidagi wangna nipan suba position mahiroi puthokiba Jiribam Higher Secondary School gi principal amadi staff singda lupa lising nipu gi mana piduna ikai kunakre khoyathong da laiba Romi Industry gi office complex da pangthokiba mana pibagi thoramadda SBI Imphal branch ki assistant general Swapan Kumar Sarkar Sangai International University ki chief administrator Dr. Dipesh Kumar Mishra Amade Industrial Sigi Proprietor KIS Dhanachandra Susarugya ke
School ki principal CS Direndra amadi staff singda sel oina lupa lising nipu amadi memento piduna ikai kumnabot ke. Case dana sanrana fungdo kibada mathang sahidagi di bosem na loba class 10 ki parikhyada amadagi kunmanga fawbagi manungda position tara loba school singda lupa lising nipu gi case award piragani haike. Leibak ama saukat pa amadi awon ba purakna ba honabada afaba education system lehen bagi mathau tabana industry asina education sector bu kharadang oirabasu promote tawbani haike. Birmangol College Students Union na dabi kaya taladuna college thingjin gani haidibasi handokpiu haina college asigi Teachers Association na appeal tawrukle. Ngasi Manipur Press Club ta pangthokpa pawmi singa unaba amada association gi president TS Ibemu na fongdokibada Manipur Sarkar na mahiroi singna taliba college ki awada passing asi yengsinbiu mapung phaba principal ama hapiu haidibasi miyeng sangbiduna warishin purakna ba konabiu haike. College Student Union na bento ba si ayeng tantara tawtagi adopiraga magay si kasi namadi magay si adopio haba sa ni magay dali Amarom da mahiroi singna college tingbagi khongjang matam khargi oina handok pa haina union na lepnari hari ngasi mahiroi singna Birmangol College Teachers Association gi oja singna khongjang asi handok na ba hairak pa amadi Desam head office da union gi mioi Singapore khana naina ba matung da khongjang asi handok na ba firep lobani adubu mahiroi singna taliba dimana si phangdriba fawba college ki administrative block tingbagi khongjang di adumak laiki gari amarom da ihawa sigi mingda mioi khrana college ki thongnau Tugaiduna amang ata thogan kiba student union na yaning da fungdokle tungda asigumba thong chathabidana ba appeal tawre. Desam Moirang Multipurpose Higher Secondary School Unit Council hangdokre President oina K Priyo Sankar Secretary General oina P Sundar Khankre. District Legal Services Authority Imphal West ki lamjing makhada All Manipur nupi marupna sinduna nomagi oiba miyambu aingi wakhal tahanba thoram ama Iboton Sana Girls Higher Secondary School the Pangtokre, Thoramasida School Sigi Principal K.S. Somola, Chief Judicial Magistrate Imphal West R.K. Memsa, Prosecution Gate Director N.G. T.S. Kumar, Nupi Maruki President S. Saki Susarukyake, Tongan ba Resource Person Singna, Cyber Crime, Right to Education, Nupi Gi Law Amasung, Mahiroi Singi Right, Haibasida Wangang na Ke. Social Environment and Cultural Organization na Loktak Development Authority gi makhada Loktak Pat Kansi haiba thimda workshop amanga se Khodak Awang Laikai Community Hall the pangthokre Thoramasida LDA gi Project Director L Bagaton National Hydroelectric Power Cooperation gi Chief Engineer VK Karan Deputy Conservator of Forest Park and Sanctuary Arun R S Sarugya K Jenims ki Anatomy Department ta Assistant Professor Khanbada OVC Maitegi Kotada Jenai dagi mioi ama khalle haina All Manipur Students Guardian Organization gi mihu singna fongdokre ngasi Manipur Press Club ta pangthokpa pawmi singa unaba amada organization gi secretary organization S Sumati na fongdokhibada haukiba August 13 da Jenims ki Anatomy Department ta Assistant Professor Mari Launaba advertisement thoke post anina unreserved amadi Scheduled Tribe amadi OBC gi amamamni haina panke adubo haukiba August 13 da post Mari asigi result haidorakpada matik saba OBC maitai khanbagi mahutta mapalamgi IS officer amagi loinabi Chennai dagi Dr. Rosni and Khalakpasi laibak thibani Dr. Rosni bu OBC maitai reservation da khanbagi maram nimit humnigi manungda Jenims ki authority na sengdorakadabani haike Professor L. Debel sina sign tarokan da toko order se sigi matung ina masagi advertisement sigi reservation gi matung ina clarification ama pi ngasi Gem Hall da Khomdram Angau Memorial Bravery Incentive Award 2015 yentokpagi thoram pangthokre International Handicap Welfare Mission Manipur na sinduna mission asi lingkhat kiba chahi kun mapung pharak pagamri leinana pangthokiba thoram aduda Konthaujam Kendragi MLA K Sarat Padma Shri L Navakishore Amjugi President W Shamjai amadi UCM gi Secretary General YK Dhiren Susarugya ke award asi ahibam guni amadi mahaki imung manung na katpani ukhongsang maning laikai dagi TS Joy Kumar Porompat Thawan Thaba laikai dagi K Niranbala Ningthau Khongdagi L Satidas amadi Churachandpur dagi Y Ayingbida award kusinake award asi da lupa lising tara citation amadi sol yaure Thoranga mari leinana W Shamjai na fungdokhibada handicap person singna tawbangamba kaya lei makhoi bu miyamna sogatpa mathau tai mission asina handicap person singbu pungning thogatpa oina award pibasi afhaba dan amani haike
Jadi dalam hal yang kita punya dan tahu ini kata bapak ada dan kalau rumah itu bapak ni atau mesti kita yang mesti ibu atau bozar tapi itu boleh interested ni mesti aku baca tapi ini boleh. Institution of Engineers Manipur State Center na Sinduna Nipunipan Suba Engineer gi numit tagel patlaiba Government Polytechnic ki auditorium da pangthokre Thoramasida MP Dr. T. Maina Institution of Engineer Manipur State Center gi mamangi Chairman M. Lokendra PWD gi Chief Engineer Oiramba T.S. J. Kumar Institute asigi Hauzik Chief Engineer Oiriba K.S. Razandra Susarugya ke Bharat Ratna piduna ikai khumnaba Moksa Gundam Bizbes Bharanayagi Chamayangkai mga suba mapok kumona sibu Engineer gi numit haina thoram pangthokpani Center sigi Chairman K.S. Rasandrana Engineer Singh Thamoi Sengna thabak tawbatai ahen balok Singh tansnanaba research tawduna malem gi thakta leiba Engineer Singha mananaba honaba changi haiki MP Dr. T. Mainana Engineer Singh punsinba mathautai pundrabadi afaba thabak tawba ngamloi asoba daita logduna Thamoi Sengna thabak tawbatai haiki Institutional engineers na lamdu na lagadi swena paisa ju bi gar kani ado mayam signal ji MP ni thambi sida aya kisu local area development scheme da paisa lagi in case karingumma madesi na mo pay ko kada paisa kana lagi ko jo ko yari ado aya swena ni Thasigi Taramathoida Hairangoi Thong the Tokiba Todoka Mari Lenana Hairangoi Thong Sakwa Thorang Pilupna El Patigi Matakta Sirakliba Maral Yumpam Yaudabani Maraleba Musing Angi Oiba Sab Saba Tabak Lokatuna Cherak Pidriba Fauba FIR Handoklo Haina El Patina Fongdokre Pauna Kaitel Governor Rotaleba Mahakiyum the Pantokiba Paugi Mipam Amada Patina Fongdokibada Nimid Aduki Ayu Pung Nipan Makhairom Taba Duaida Manau Nupa Tokpa Amaga Loinana Mahaki Bolero da Langtabalda Atuba Tabak Amatki Hairangoi Thong Mapa Yorokpada Tau Yen Bagi Paring Sana Lerambadagi Gari Tamna Tauduna Zatpada Auto Rickshaw Ama Mamang the Levadagi Gari Zatpayakide Talagaduda Mahaki Bolero Adu Taugalake Gari Site Tobu Haike Maduda Equina Tauribasi Udra Haina Akanba Wahairaki Maduda Mahangnasu Aigi Gari Hengatsagi Haibasida Gari Akaiba Henba Wa Yaurabagi Haina Warisanaringada Mui Amana Mahaki Makokta Lisaina Kantarake Maduda Mahak Soktuna Denims the Pukatuna like an ake. Taudo Duda Mahaka Warisana Kiba Mui Amasung China Kalakiba Mui Adunatana Ganagumba Mui Amata Taudo Aduda Yaukibalate Ima Ibel Singda Pazadaba Wahiwata Nganki Habasi Yumpam Yaudabani Mafam Aduda Ima Ibel Kana Amata Sutoraktuna Taudo Aduki Matanga Warisana Balakide Maki Makedagisu Karigumba Wafam Amata Fundukibalate Denims the Laying Lingaida CID da SI Oibani Haiba Masak Maming Dr. Uyadaba Mu Amalakuna Laying Bagi Sel Putoksage Yasinaba Ama Puraksi Haina Fungduklam Ke Marilay Naba Police Officer da Hangnabada Mu Adu Police Ki SI Oiram Kide SI Bida Tabak Toba Mu Amo Oiram Ke Imung Manungi Mu Singni Masil Manau ni Haina Laklaga Soikre Lankre Saunaba Yadi Haina Fungdukpa Oiram Labadi Nungaigadabani Maduna Taduna Masak Maming Lotuna Lakba Laibak Tibani Tungda telephone da su police ki achawa sang lei manau nupa su pripak ni haiduna case handokna ba khangal lakhibasi leiba ki thabak tawriba singna tawrakani thajade media da nakal nam khaktagi ima ibel singna pau phongduna ma ki mingsat thina ba khona basi nungaite thodo sigi achum chumda thidokna ba leiba ki ain gi makhada japchana thengnagani leiba ki thabak tawriba civil society singda su wakatuna achum bana kanano aran bana kanano haibadu leiba miyam da japchana khangangani haike Handak ILP ki Khongjangda Mahiroi Singh Lairik Ningthina Tamba Phangkhidaba adu yenglaga Mahiroi Singh gi school fee sada kun longnaba amadi school van gi fee na sada kunthra longnaba KCP poire maitei lupna khangan kibu wafam adu All Manipur Recognized Private School Welfare Association gi maikai dagi lupu ikai khumnaba utpagan loinana school fee sada kunthra longnaba amadi oza singi thagi khusumana sada yangkai longnaba thamlakkibu wafambu lup asina ikai khumnaba ulakle Lubasigi Publicity Secretary Malemgan Bamitai na Thadorok Pachero Asina Makataraduna Hauzik Tampaki Private School Karana Loning by School Fee Lowry High Bat Lup na Kangbangamle Private School Singi Apun by Association Oiriba All Manipur Recognized Private School Welfare Association Asu Hiramasida Miyeng Sang Bachungani Hare Private School Karana Direct Tamkidaba Tha Anigi School Fee Loning Bamong that Lobagi Tabak Jatarak Libasi Kudak the Lep Kadabani Hana Loksin Kiba Oirabasu Masama Sada Handokadabani Hare
lupki wafam gi wangmada thabak tawraklabadi miyeng changani lupki wafam thawoidaba school singi maming matha miyam da khangan baga loinana tha ama chupna thingjilagani all Manipur recognized private school welfare gi association gi members singnasu athuba matamda miyeng sangnana ba khangalakli nimit humni gi matungdagi di lupki operation mangal of kanglai paki isilinau singda Manipur da lairiba private school singda thabak asigi matangda sangshinana ba sinakri haina cherol asina makatarakli ICAR Research Complex Manipur Center Imphal na sinduna numit 15 gi oiba integrated farming system gi atenba course sama ngasi center sigi conference hall da hodokre India ki tongan ba state tara dagi lakpa khangal aba miyoi kunmanga na saruk yaduna pangthokiba thoromaduda horticulture and soil conservation gi director K Kipgen ICAR Tripura gi joint director Dr M Datta yauna mari leinaba official singna saruk yakhe Mekola Higher Secondary School da Legal Authority of India Imphal West ki lamjing makhada all Manipur nupi marupna sinduna nongmugi oiba legal awareness program ama ngarang pangthokre hari hauji amuka na tem brand talojri break ki mathung me amuka na taram nokchri Manipur gi sumang kumhaina malem da lamda masibu saktak lamba du ngasi myoi khrana senda lambi oina onthorakpadagi mami samtharakle masida mi paiba faunare haina sagnai raba sumang lila artist iboyama khumana fongdokre Sangai Artist Association na hayeng dagi miyam da utkadawriba malem prithvi di kaihore imung di kaihore haina mingthon ba siga mari leinana pangthokiba paumuisinga unaba amada mangno wafamasi phongdokhibani lila asibu direction piriba iboyaimana makata na phongdokhibada Manipur gi sumang kumhayasi hana leiramba thaktagi hantharakli masigi maruoiba maramdi sendalambi onthorakpa amadi thaksi khasi leiraktaba ashini haiki Association gi anauba lila asida sumang kumhai gi asengba saktam adu uhannaba aiba imu haisnamba amasung director na artist singda hotnari haike ing solution tara dagi haukiba national population registrar da matam aduda sahi sukhidana laikiba miyoi singi data entry amadi biometric lobagi sarukama oina Imphal West district ki lila sing khongnangkhong high school da data entry amadi biometric lobagi thabak haukre Census Directorate Porom Patna Sinduna Pangthokpa Thoromaduda School gi Mairoi Singi Biometric Lobagi Thabak Manitron gi staff singna tawke Thoromaduda Census Directorate ki Senior Geographer Dr M Manimohon Senior Draftman W Kumar Susarugya ke Dr Manimohon na Tampaki District Marida Paikat Pahoba Thabagasida in solution ani taradagi haukiba data entry aduda sahi sukhidaba angang sing adugi oina thabagasi paikat pani haike Nisana kunai da piba saiteng amasung masibu thingnaba miyamgi thodang haibasida kadana paring naiduna chatarakpa campaign gi sarukam oina yumnam lekai lairembi lampakta miyamgi mifam pangthokre yumnam lekai maning women's welfare association amadi Indo Burma Road Sports Association kusamnaduna pangthokiba thoramaduda kadagi vice president Doren employment exchange ki additional director oiramba yumnam Shama Sakhi Jenims ki psychiatric doctor K Joy Kumar yauna miyokyana sarugya ke Wangang kibasingna kadana sangshilakpa khongjangda miyam punna saruk yaminaduna Manipur dagi mayai kabani sa muthatna ba khonaminasi haiba wafam sing phongdokna ke Khurai Chingangbam Gram Panchayat amadi Siza Eye Care Foundation anina sinduna ngasi Khurai Yangoi Ningthau Mandopta lemna mitlayang bagi kem ama pangthokre Siza Hospital gi specialist doctor kaya su saruk yaduna pangthokiba kem aduda Gram Panchayat asigi akoibada leiba miyoi kaya da lemna mitlayang ke loinana hida langdak sing su pike Gram Panchayat asigi Pradhan T Ichanna KMC maru oina ahal oirba singi mit phanduna masa phana lehanna bagi pandamda pangthokpani haike People Awareness for National Advancement pana Langol Laimanaina nimit tarani chukna chatharakpa free residential OST drug detoxification camp ngasi loisinkhre thromaduda fidam gi president El Muhindro Urban Cooperative Bank Limited Bisnupur gi CEO Korau Hanba amade political activist Soibam Machang Susarugya ke M Korau Hanbana phongdokhibada nisa sijinna ba haibasi mi ayambana tawge haina tawkhibana test tawruba natraga kanagumbana insinba amadi ningba kaibadagi tawkhibana ayambane test tawba haibasi hawgalakli ba naha singdadi tawhaningde panana sinduna asigumba kem pangthokpasi afaba khongthang haike umang wamang yokhatpagi pandamda naharol semgat sagat apunba lob sikhongi naharol singna Yari Poktagi Sikong Taba Lambigi Nageta U Tabagi campaign ama Tha Sigi Taramathoi Hokre campaign asida U Chara Lising Mangarom Thanaba Pandam Thamli Hari Tha Sigi Taranithogi Nungthil Pung ama Makhairom Taba Matamda Idungbam Pinki Rani Sei Taranipalrom Surabi Nupi Masa ama
Kongpal Kongkham da leiba yumdagi thokibadagi hanjilaktu hari nupi masa si foot mari inci ani wangi kuchu ngawi mamai sangi masa pai laibakta samru amathungi mangna thokiba matamda angobaga higoka langba khongraw ama setki atia machuda angobana langba fruit ama litki kanagumba singna nupi masa asibu thengnarabadi mahaki apokpa ibosa mobile number 9862808645 amadi 8416074031 natraga manaknakpa police station da pau pibiu haire hayeng thau yenabagi damak ayosina oil pump singi allocation ngasi thokre miyamgi thau yen gadaba mafam sing adudi PCTC Ducks and Bones DGR Velocity KSS Baikul Yas Gas Ibotombi KSK Yumnam Oil Service Konthozam KSK Charging Filling Station Toibung Service Station Haibok Filling Station Imphal Oil Imo Filling Ibetombi KSK Ningthauza KSK amasung Lembi Sana Service Station ni Bakliwal Enterprises amasung Krishna Premida School Van Service ki pigani United Broda Federation of Government College Teachers Association ki pigani Tinsit Rotalai Ba Thambal da District Administration Imphal East Babina Clinic ki yauna miyam gi su kiloliter ani phangangani haire Amoram da All Manipur School Students Transporter Association gi ngasi thau phangogdaba sing hayeng North AOC gi BE dagi lauranaba khangale hauzik sanabagi pau ngasi sanabagi pau da football Tara suba Manipur State League ki ngasi sanakiba ahanba match ta nisa thangmiban amadi SSU singjamai draw zatkre ani suba match ta M Khabamna Young Physic Union Lalambungbu Maitiba Piki All Manipur Football Association na silaga Khumukcham Ingocha Singh Memorial Trust na sponsor tawduna Imphal gi mapal kangjai bungda Manipur gi masak nairaba team tara ni thoina saruk yaduna chathariba Tara suba Manipur State League ki sanakiba ahanba match ta Mapan suba State League ki knockout stage ki ahanba match ta maiti kiba league position da ahanba takiba SSU singjamai amadi Mapan suba position takiba nisa thangmeban goal ani chanaduna draw zatkre SSU singjamai gi goal ani adu L Gogochana match ki mari suba madi 53 suba minute chanki nisa thangmeban gi goal ani aduna KS Nauton amadi L Milanna match ki mapan suba madi 15 suba minute chanki bani match asida nisa thangmeban gi Ratan amadi M Jamie da unsporting behavior gi damak referee na yellow card piduna warning tawke Ani suba match ki sanakibada M Khabamna chahiya sida Naungna State League ta saruk yariba Young Physic Union Lalambungbu goal ani amada maitiba piki M Khabamgi mai pakpagi goal ani adu Tuisim Masangbuna apiba matamgi ahapa minute amada goal ama chanki atopa goal aduna N Pritamna ahapa minute ahum subada penalty da sankibani match asida su Young Physic Union Lalambungi NG Arnold W Arun Kumar amadi M Khabamgi Sovada unsporting behavior gi damak referee na yellow card piduna warning tawke hayeng ahanba match ta ZFC Churachandpur amadi Trakpu Nambol ga sanagani ani suba match ta Draw Kwakathil amadi Nako Nambol Mapal ga sanaragani Tara taruk suba Sogaizam Birendra Singh Memorial Super Division Football League Tournament ki champion Sagolban United na oikre Imphal West District Football Association na sinduna malo makha Terakha ground da team taret na saruk yaduna chatharakiba Tara taruk suba Sogaizam Birendra Singh Memorial Super Division Football League Tournament ngasiloshin kre ngasi sanakiba league round gi aroiba match ki sanakibada BMSC Tobungkok amadi YDO Haino Khongnembi Konjeng Lamdong Lekai draw chatkre BMSC Tobungkok ki goal adu N Ravina chanki YDO Haino Khongnembi gi goal aduna Gaisingam na chankibani tournament asida Sagolban United na match ahum apigani match taruk sanabada match manga mai pakpaga loinana match amana draw chatuna point 13 phangbadagi champion oikibani mathangi chahida pangthogadaba state league ta Sagolban United saruk yaragani Imphal East District Football Association na sinduna SWC ground khongmanda team tarana saruk yaduna chathariba Maharaj Kumar Ghanendrajit Memorial Super Division Football League ki ngase sanakiba ahanba match ta upa kyamgai amadi aba khetrigau goal amata chanadana draw chatkre ani suba match ki sanakibada PYA Kairangna Citizen Club Sebum Lekaibu goal maris no da maitiba piki match asida Citizen Club Sebum Lekai gi sanaroi E Jodaina penalty area manungda
makhutna ball pharubadagi referee red card piduna fieldagi mapal thoranke IWKK uje konlai kona sinduna kangkut tara marina saruk yadna chathariba third koizam yaima singh memorial kendra wise lekam knockout kang tournament ki ngasi sanakiba match ta kaisamthong kendra kangkut team A na thangmaban kendra kangkut team A bu panjil kunmathoi taramathoi kaptuna maithiba pikre singthang lairembi kang association bamdiar na sinduna Bamdiar Makha Community Hall da Kangkut Mapana Saruk Yaduna Sathariba Tara Suba Let Namram Angang Hal Singh Memorial Kendra Wise Chahi Humpu Mathaki Lekam Knockout Kang Tournament Ki Ngasasana Kiba Match da Yes School Kendra Kangkut na Thangmaban Kendra Kangkut Thakabu Panjil Tara Manga Tara Nithoi Kaptuna Maithiba PK Imphal East District Football Association Sinduna Khetrigaugi Aba Ground da Team Tara Mathoina Saruk Yaduna Sathariba Moirang Them Ibobi Memorial First Division Football League ngasasana kiba ahan match da MISGAU Hata Golapatina Nesu Kuraibu goal amasinoda maitiba PK Hata Golapati gi maipakpagi goal adu N Bizenasan K Anisba match ki sana kiba da SSC Porompatna Dog Yairipokpa goal Yairipokpu goal hum anida maitiba PK SSC Porompat ki goal hum adu Enia Samadi Honpumna goal amom janke atopa goal aduna dog yaripoki dizamani na own goal oina jankibani hayeng USA pukhaw amadi UDO henganga sanaragani anisba match ta nesu khurai amadi SSC sektaga sanaragani All Manipur Volleyball Association sinduna mayang Imphal gi Khuman Mini Stadium da team 33 na group mari thokna khaidoktuna sathariba taramari suba mini boys state level volleyball tournament ki ngase sanakiba matching da YPC Bengal Sewa Nachau PBM Team A Wangjing MIKSYA Mayang Imphal PBM Team B Wangjing Amadi SWYC Santipur Maipakre District Football Association Bisnupur na Sinduna Bisnupur Mini Stadium da Sathariba First Division Football League ki ngasasani ki match ta Aksa Kwakta na Kresa Bisnupur bu goal ahum amada maithiba pikre Second Division ki sana ki match ta SWFC Paring Bana Tasko Ningthau Khong Kha Khunau goal Mari Ahumda Amadi Super Division ki sana kiba match ta Amopha Moirang na Yada Kangsoibi Mapalbu Amasinoda Maithiba PK Manipur Rifle Association na Sinduna Kumalampak Shooting Range ta Unit Mangagi Nupa Sama Tara Nipalamade Nupi Nifuni Thoi Puna Shooter Sama Humpuna Saruk Yaduna Chathariba Ahum Subat North East Zone Shooting Championship ki ngasi pangthokiba meter taragi air pistol ISFF ta ARSA Arunachal Pradesh ki Ambaris Bhartawasna point Chamanga Humpunithoi Pangduna Ahanba Amadi Manipur Rifle Association gi L Mishihana point Chahum Nifumapan Pangduna Anisubata Kre Category asigi air pistol NR da Manipur Rifle Association gi A Gautam Maitaina point Chatruk Humpumathoi KRC gi Israel na point Chahum Yankhainipan ARSA gi Birkang Basumatari Amadi Unit asigi Rakesh Niokna point Chahum Yankhaimanga Pangduna Makok Matang Takre Nupagi meter taragi air rifle AISSF ta Manipur Rifle Association gi KG10 Sarmana point Chamanga Marfumapan Pangduna Ahanbata K Category asigi 10 meter air NR da ARSA Tania Kasef na point Chahum Humpunithoi Manipur Rifle Association gi IS Vidya Shona point Chahum Humpu amadi ARAPS ki Chizau Zamir na point Chahum Kuntranithoi Pangduna Ahanba Anisuba amadi Ahum Subata Kre SSC Saumbungna Punna medal kunithoi Pangduna first state level sub junior boys and girls chess boxing championship ki overall team champion oikre Sahiya sida nauna semkiba chess boxing association of Manipur na sinduna ahanbo oina Kumalampak boxing rim da unit mangagi nupa masa humpunithoi nupi masa kulumdoi punna sanaroi marfumangana sarkyaduna sathariba first state level sub junior boys and girls chess boxing championship ki ngasi pangthokibada KG Kuntra Mangagi sub junior girls final da GSC Koizumangi TS Apsarabu SSC team A Saumungi Bama Batina Maitiba Pikre Category asigi KG Nifu Mangagi Pangthokiba Aroiba match da SSC team A Saumungi El Christina na Global Science Club Koizumangi TS Toitoi Bibu Maitiba Piki Nupamasagi KG Nifu gi Pangthokiba Aroiba match da SSC team A Saumungi
Girisna unit asigi team D gi K Kingson bu mai chiba pikre category asigi KG yang khemanga gi pangthokibada SSC Saumungi O Paikombana unit asigi team C gi Momosa bu mai chiba pikhe Junior boys ki pangthokhiba KG yang khemanga gi final da IND gi KS Haridasna SSC Saumungi KS Sanamasabu amadi KG yang khenipan gi final da SSC team A Saumungi L Prasantana KYO gi A Bupendra bu mai chiba pikhe Pangthokhiba championship asida SSC Saumungna gold mapan silver taruk bronze taranithoi punna medal kunithoi fangduna overall team champion gi title lokhibani Global Science Club Koijumanna gold ani silver ani bronze ama punna medal manga logduna ani suba position takre Manipur Fencing Association na sinduna Kumalampa ki Sai SAG Center da unit tara marigi nupa masa sama humdra manga nupi masa sama humpu punna Fencer Chohum Kuntra Mangana Saruk Yadna Chathariba, Taramati Suba Governors Cup State Level Fencing Championship Ki Ngasi Pangthokiba, Cadet Boys Ki, Fuel Events Ta Upagi, S Langam, Sai RCG M Punsiba, Yasugi, Rohit SAG, O Vidyanandana Gold, Silver Madi Bronze Lokre. Nupi Masagi Pangthokiba da SAG O Japani, Upagi and Rosni, Sai RCG, PS Anita Amadi, KSS Sigi, KS Benuna Ahanba Anisubamadi Ohumsubatakre. Category Sigi EP events ki Pangtokibada OLA gi N Surchandra YWC gi S Roshan SA gi KS Amar Amadi KSAC gi PS Pamitona Ahanba Anisubamadi Ohumsubatakre. Category Sigi Nupi Masagi Pangtokibada Sai RCG S Kiranbala Unit Asigi N Russia Upagi S Jingkhaingan B E Unit Asigi L Mangal Sanana Ahanba Anisubamadi Ohumsubatakre. Sever event ki Pangtokibada Sai RCG TS Ajit Kumar KSSCG S Biju Nisikolgi L Jingkai Amadi Sai RCG M Rakesna Ahanba Anisubamadi Ohumsubatakre. Nupi Masagi Pangtokibada Upagi S Hiran Sai RCG KS Columbia Upagi S Sofia Amadi Nisikolgi K Jitmalana Ahanba Anisubamadi Ohumsubatakre. Mini boys ki sever ki Pangtokibada Upagi S Jingkhainganba KSSC gi Dinkas PPLYD gi Maxina Ahanba Anisubamadi Ohumsubatakre. Nupi Masagi Pangtokibada KSSC gi L Abi Unit Asigi N Jeshi Upagi L Ambiga Amadi Yasugi KS Tasminana Ahanba Anisubamadi Ohumsubatakre. Imphal West District Football Association na sinduna Pangtokadoriba 3rd Division Football League ta Ahanbo oina saruk yagadoriba Imphal West Student Club ki Kumbongi Sanaroi singda uniform sing yenthokre. Ngasi club asigi sanglen da pangthokiba thoramaduda social activist Dr. Sapam Ranjan amadi Imphal West Student Club ki patron member Atom Kumar su saruk yakhe. Tha sigi ahumdagi taruk phawba Andhra Pradesh ki Vijayawada da pangthokiba Sub Junior National Judo Championship ta medal laukraba sanaroi sing amasung oja sing opagi thoram ama ngarang Kanglei Voluntary Workers Association Kokchai na sinduna Mangfal Kokchai Sanadham Lairembida Pangthokre. Thoramasida BJP IT Cell gi convener Kongkham Robindro Mangfal Municipal Council gi member TS Brozen amadi Mailambi Sports Academy gi secretary I Surjit Susaruk yake. Championship adu da TS Tababi amadi CS Revinana gold medal phanglake. NG Dipakna silver phanglake. KS Robindrona Sanaroi Singna Sanabada Puning Sangna Manipur gi Mai Puraknaba Honabiu Haike. Hauzeroi Bada Maroi Bapa Mukhana Manipur gi Yellow Mi Kananaba Pass Taukiba Bill Aduna Laibaki Patanaba Oram Labadi Ontok Pada Karisu Akaiba Lake Haina Deputy Chief Minister Gaikhangam Haikre. Handak Pass Taukiba Bill Ahum SNTB Naba JCILPS na Manipur Governor ga Warisana Kre. Amadi Tara Suba Manipur State League da M Khabam na Ahanba Oina State League ta saruk yariba Young Physics Union Dalambungbu Maiti Baktikre. Ngasi ko na ISTV na pizza pa matang special jare niyang tabi di basing buang kahana. Kurum jare.